Malem thongam gi pistreli lengak na makha athing ba pirabadi kuki jogi mioi sing Imphal Da Lakpada thattu na halan khibagi drive cha tharagani haina malem thongam na phungdokre singda dam manaki ningtham loktagi phangba saru palang DNA test tobina ba lesram Kamal babugi imung na police ta taksin khre hawjik lairi ba phibam asida Manipur census pakthok pa matam cha de jomi students federations hawjik Manipur oi ri ba phibam asida mikok thi bagi thabuk sa thanaba thawrang tori ba si matam cha de amadi phibam asida niyam sumna census ki thabuk thorom sing pangthok pa haiba asi su oithokte haina jomi students federation na lenga ki pukning sing selakli jomi students federation na thadorak pa cherol amada Manipur da hawjik oi ri ba phibam asida census 2027 ga mari leina yum kokti bagi thabuk asigi September amaga dagi September kuntra pawagi manungda pangthok na ba Manipur lengak na matam lep kiba asi lebak thibani kumcha 2023 gi May 3 gi Manipur tholak kiba ethnic violence asina maram oiduna ngasi so mioi listing kaya tongan ba relief camp sing sang jafum lo na masa masa gi mayum dhanjin ba ngamdana leiri bari mioi listing kaya mayum makai leitana relief camp sing de leiri ba matam asida missing thibagi thabuk niyam sumna pangthok pa haibasi oithok loi karigumba nampu tami kokti bagi thabuk sa thakiba tarbadi lamdam asigi demography da asoba akai lakpata natana lengak na miyam gi sokot tawrang sing su niyam sumna paikhat pangam loi haina su ZFF na phongdorak handakta NSN IM dagi nauna faction takiba hangsina lusingba kangbu gi mioi mari ngarang numidang kaptun halam le hairi thauduk asi ngarang numidang pung 9 rom tara ko matamda Kamjong district ki kasom kulen police station na kon bayai pukta ki kasom kulen satkiba yabal lambi gi honbai village ta kaptun halam bani hairi sikiba mioi sing masak maming captain Sosipen Marau village Sergeant Jairei Halang village corporate Behenlai Eastern Nagaland corporate Thansomai Mapau village tagini hairi Muslim Singi Laimai de America Gilan Missing Marufang Manghan Gani Haina Iran Islamic Revolutionary Guard Corps na wasakre Numit kun ngamapani suraglaba Iran Gilanda America Gilan mi chahum hena sokre Muslim Singi Laimai de America Gilan Missing Marufang na muthat Gani Haina Iran Islamic Revolutionary Guard Corps IRGC na wasakre Iran military gi wangang loi Ibrahim Jolfagari na video da thadorok pa warul amada Tehran na yiknariba US gilan missing da target tawduna drone amasung missile gilanda sing chathari Iran gilan missing na Gulf region dagi America gilan missing mapungfana takthokhi bagi khongthang paksana chathari haina sulan mi gi wangang loi Ibrahim Jolfagari na phongdoki West Asia da soknari balana sigi sharuk ama oina Iran Islamic Revolutionary Guard Corps IRGC na Kuwait ki Bovian Island laiba US Marine Force singi mathakta akan malanda chathaduna America gilan missing asu apanang hankre hairi United States amasung Israel na Iran gi mathakta landarakpagi paukhum oina Iran na su laiba ani gi mathakta laman khumbagi landa paksana chathari Iran gi laman khumbagi landa da America gilan missing hena asu apan thokhanba yabagi oithokpa lai haina su US President Donald Trump na mangjong na cheksin warul su thamki Kuwait authority na ngarang thamlaki ba warul amada Iran gi laman khumbagi landa da Kuwait ki khwaidagi maroi balalun itiki hithangpham ama Iran gi drone gi landa da amangata thokre Kuwait gi lalun itiki khwaidagi maru oiriba Swaik port gengnaba singi drone sing landarakpadagi chauna amangata thokre adumakpu misi mina amadi aso apandi yaukhidi haina Kuwait port authority na social media da phongdoraki Kuwait ki awangda leiriba hojik semgatpagi thabak chathariba Mubarak al Kabir port su yegnariba Iran gi drone sing na chauna amangata thokale haina su Ministry of Public Works na phongdoraki US amasung Israel gi military operation da Gulf laibak ama oiriba Kuwait na Iran gi mathakta landabada mateng pangi haibigi maralda haukiba chayol khara asida Iran da Kuwait gi mathakta hanna landa duna lakhibani Kuwait ki civilian port amada su Iran gi drone gi landa na America gi lan mi taruk hatkibani mamang thagi kungani pandagi US amasung Israel na Iran da landa ba haukibadagi ngasi fawbada Gulf laibak sing da Islamic Republic na hanjin misal amasung drone gi landa sing chathakibani Iran gi misal na Saudi Arabia da laiba Prince Sultan Air Base chasu misal gi landa da chathakhiba gal America gi lan mi taragani thoi aso open nangki Iran gi misal gi landa da US lan mi ani tamthina aso open nangki amasung US ki refueling aircraft kaya su chauna amangata thoki haina media report na phongdoraki Wall Street Journal na phongdoraki bada Iran gi mi yaudaba aerial vehicle sing na tamthiraba landa adu chatharakibani hairi Iran gi landa Asi thengnana bagi tharangda US na Middle East ma khoi gi ahum suba aircraft carrier mathau tawhon kre haina agency gi report ta phongdoraki US Central Command na phongdokhi badalaiba asina Operation Epic Fury hek chotha bahukhi badagi ngasi fawbada lanmi chahum gi mathakta sokre haidi Iran gilanda mayok nanaba USS George H.W. Bruce Virginia gi Norfolk thadokre haina su agency gi pauna makha tarakli Mostaba Khamenei shiram lagani natraga fibam soklam lagani Trump
Irangi Supreme Leader Laibak adugi Supreme Leader oidre haina US President Donald Trump na phongdokre Irangi hanagi Supreme Leader Ayatollah Ali Khamenei gi mahut sili hariba Mostaba Khamenei US ki landa da siramlagani natraga phibam thina soklomgani haina President Trump na phongdokpaga loinena Iran gi atopa luchingba singsu US na hatkhrei President Trump na miyam da phongdokhiba warol amada Iran gi Supreme Leader asi hingdrabani na laiba adugi luchingba sing structure sing mapung phana kinthare Miami da pangthokpa Future Investment Initiative Priority Summit ta wangang laduna President Trump na US ki matik mai leraba anti-aircraft amasung communication singi tawba ngamba singda Iran gi military sing mapung phana manghantahan khibaga loinana luchingba kaya su hatkibani haibi Iran gi luchingba sing loina hatkrabani na laiba aduda makhoi gi luchingba leitre haina su President Trump na summit adugi warol da phongdokhi US ki landa sing na Iran gi military mapangal mapung phana sonthahan bada natana laiba adugi armed force amasung defense system sing mapung phana manghantahan khre amasung Iran gi Navy su mapung phana manghale haina Trump na phongdokhi PM Netanyahu Irina da karam na mai pakadagi khangde Naftali Israel gi Prime Minister Benjamin Netanyahu Irina da karam na mai pakadagi haibigi wakhal losing leiti haina leiba adugi hanagi Prime Minister Naftali Bennett na phongdokre Gaza Lebanon amasung Iran da thengnariba lan asi karam na mai pakadagi haibigi thoidokpa wakhal losing leiti haina hanagi Prime Minister Naftali Bennett na PM Netanyahu da yaningdaba wafam thamlakhibabu Israel media na reporter rakhibani Channel Taragani thoida akhanana unaba amada hanagi Prime Minister Naftali Bennett na hojik leiba asigi political leadership na army gi tawba ngamba bo thingba thambaga loinana tongan ba friends sing da lanmina mapung phana lawgadaba thaudang kaya buna thaiduna thambiki hairi Leiba asigi lanmi gi mapangal nongmagi sontharakpaga loinana lanmi lising kun lom watuna leiri watliba lanmi sing asi leingakna political gi oiba maram kharadagi ultra orthodox Jew singbu lanmi da yahonnabagi matangda ayaba pide Israel lanmi gi wangangloi ifi defrin nasu tongan ba friends sing da landa chathanabagi damak leiba asigi lanmi lising taraga manga romgi ahoba lei hainasu Harajas Delhi da phongdokhibani Houthi militant sing Iran gi landa yaukre Israel da misal kapsinduna landa kre West Asia da soknari balana sida Iran nga mapang oina chaminari ba Yemen gi Houthi militant sing na ahanba oina lana sida yausilakpaga loinana ahanba oina Israel gi mathakta misal kapsinduna landakre numit kunga mapani sujilaklaba lana sida Houthi militant sing na saruk yarakpa asi Middle East ta paksana ungkhanaba thoklakpagi oithokpa leire hainasu agency gi pauna phongdokre US ki Secretary of State Marco Rubio na mamangda United States na chayol sigi nungda Iran gi mathakta military operation sing chathaba lepagi oithokpa leire haina phongdokraba matungda Houthi militant sing na singnarakpa sing mapung phana maithiba pidriba phawba makhoi gi operation sing makha tana chathagani haina phongdokhibani ngasi gi angan ba ayukta Yemen da laiba Houthi militant sing na Israel tamna misal kapsenduna landarakhi haina Israel lanmina phongdokpaga loinana Iraq gi numidangdagi thangja phawba Iran amasung Hezbollah na Israel da paksana landarakhibadagi cheksin tharang lokhotpa oina laiba adugi nuclear center manakta laiba Beersheba gi koibada siren khongduna miyamu cheksin tharang Lakpada warning piki hairi kumja 2014 dagi hoduna Yemen da mapangat kanna lairiba Houthi militant singbu Tehran na saugatuna lakhibani militant group asina sahi khara asida leptana Israel da misal gi landa sing chathaduna lakhibaga loinana Red Sea amasung Arabian Peninsula da fauduna chatliba jahaz sing da su ayet apan piduna lakhibani kumja 2023 gi October tareta Hamas na Israel gi mathakta landa ba hukhibadagi pauthok chawthorakhiba Gaza gi landa su Houthi militant sing na Hamas ki mathakta pak chawna mateng piduna lakhibani Houthi militant na Iran gi mayokta hojik landarak leba si leptrabadi yeknaba singi mathakta chapchaba paukhum pidana sem sare haina su militant group asina phongdokpa leikrabani karigumba Houthi militant singna ungkhanaba asida nauna changsilaklebadi makhoina Yemen gi Waf al Mandaf state ta ayet apan pirekpegi chawna oithokpasu lei JNK Ladakh samnariba Jozila chinglambida unpaki Kintarakpada Meitei tare secret amasung manga sokre chingthakdagi achauba kanba unpak ama khangowdana Srinagar leya highway da kintharakhibada Irai numita yamdrabada Meitei taret ki punsi mangkhre amasung Meitei manga sokre unpak adu Jozila Pass ki Ladakh thangba nakanda kintharakhibani amasung madugi makhada passenger gari kaya marum nankhre thagdodugi matung highway adu mapung phana thingjinkhre authorities na chauba rescue amasung clearance ki operation sing chathakre unadu Lauthoknaba amasung lambi chapa yahanaba honari phibam adu masamangna yengsiliba Ladakh ki Lieutenant Governor na Jozila da unpak amagi ningkhaibagi laibak thiba pau adu tare aihangna DC amasung SSB Gargil da khudakta mafam adu da changsinaba amasung relief amasung rescue operation sing
ꯁꯤꯟꯅꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯗꯤꯖꯥꯁꯇꯔ ꯔꯤꯂꯤꯐ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ BRO ꯕꯣꯔꯗꯔ ꯔꯣꯗꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯅ ꯒꯚꯔꯟꯃꯦꯟꯠ ꯑꯦꯖꯦꯟꯁꯤ ꯄꯨꯝꯅꯃꯛꯇ ꯍꯥꯏ ꯑꯦꯂꯔꯠꯇ ꯂꯩꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯣꯖꯤꯂꯥ ꯄꯥꯁꯇ ꯆꯤꯡꯊꯛꯇꯒꯤ ꯀꯤꯟꯊꯔꯛꯈꯤꯕ ꯎꯟꯄꯥꯛ ꯑꯃꯅ ꯒꯥꯔꯤꯗ ꯅꯟꯕꯗ ꯂꯥꯏꯕꯛ ꯊꯤꯅ ꯃꯤꯑꯣꯏ 8 ꯁꯤꯈꯤꯕ ꯑꯃꯁꯨꯡ 5 ꯁꯣꯛꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯋꯥꯕ ꯄꯣꯛꯏ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯍꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 1 ꯍꯥꯏꯅ ꯈꯪꯅꯕ ꯁ꯭ꯔꯤꯅꯒꯔ ꯂꯦ ꯍꯥꯏꯋꯦ ꯑꯁꯤ ꯁ꯭ꯔꯤꯅꯒꯔ ꯑꯃꯁꯨꯡ ꯂꯦꯍꯒꯤ ꯃꯔꯛꯇ ꯃꯔꯨꯑꯣꯏꯕ ꯐꯥꯎꯅꯐꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯔꯨꯑꯣꯏꯔꯕ ꯀꯤꯂꯣꯃꯤꯇꯔ 133 ꯁꯥꯡꯕ ꯔꯨꯠ ꯑꯃꯅꯤ꯫ ꯐꯨꯠ 13,965 ꯒꯤ ꯑꯋꯥꯡꯕ ꯑꯃꯗ ꯖꯣꯖꯤꯂꯥ ꯄꯥꯁ ꯐꯥꯎꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯁꯤꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯑꯣꯜꯇꯤꯆꯨꯗꯀꯤ ꯁꯤꯡꯅꯕꯁꯤꯡꯒꯤꯗꯃꯛ ꯃꯃꯤꯡ ꯆꯠꯂꯤ꯫ ꯎꯟ ꯁꯥꯊꯤꯅ ꯇꯥꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝꯃꯤꯠ-ꯇꯨꯃꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯁꯤ ꯅꯤꯡꯊꯝ ꯊꯥꯁꯤꯡꯗ ꯏꯇꯠ ꯇꯠꯇꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯀꯨꯝꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯟꯕꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯍꯧꯖꯤꯛ ꯖꯣꯖꯤꯂꯥ ꯄꯥꯁ ꯐꯥꯎꯗꯨꯅ ꯑꯆꯧꯕ ꯇꯅꯦꯜ ꯑꯃ ꯁꯥꯔꯤ꯫ ꯃꯁꯤꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯁꯤꯅ ꯂꯗꯥꯈ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯀꯌꯥꯒꯤ ꯃꯔꯛꯇ ꯁꯥꯐꯕ ꯅꯣꯡ-ꯆꯤꯡꯒꯤ ꯐꯤꯚꯝ ꯄꯨꯝꯅꯃꯛꯇ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯄꯤꯔꯒꯅꯤ꯫ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗ ꯁꯤꯡꯒꯜ ꯇ꯭ꯌꯨꯕ ꯑꯃ, ꯀꯤꯂꯣꯃꯤꯇꯔ 14.2 ꯁꯥꯡꯕ ꯑꯃꯁꯨꯡ ꯃꯤꯇꯔ 9.4 ꯄꯥꯛꯄ ꯂꯦꯟ 2ꯒꯤ ꯇꯅꯦꯜ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤ ꯐꯨꯠ 12,000 ꯔꯣꯝꯒꯤ ꯑꯋꯥꯡꯕꯗ ꯂꯩ꯫ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕꯗ ꯖꯣꯖꯤꯂꯥ ꯇꯅꯦꯜꯅ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯇꯅꯦꯜ ꯑꯗꯨ ꯑꯣꯏꯔꯒꯅꯤ꯫